ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯃꯁꯥ ꯅꯥꯟꯅ ꯂꯩ꯫ ꯃꯇꯣꯝꯇ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯦꯛ ꯃꯌꯨꯝꯗꯨꯗ ꯑꯍꯤꯡ ꯂꯩꯔꯝꯃꯤ꯫ "ꯏꯕꯦꯆꯥ, ꯏꯕꯦꯆꯥ, ꯂꯥꯎꯅꯦ, ꯏꯃꯥꯕꯣꯛ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ꯫ ꯅꯣꯏꯕꯨ ꯀꯅꯥꯝ ꯍꯦꯛ ꯂꯥꯛꯇꯦ, ꯏꯇꯣꯝ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯏꯃꯥꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ? ꯂꯥꯎꯅꯦ, ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯅꯪꯉꯣꯟꯗ." "ꯀꯩ ꯋꯥꯅꯣ ꯏꯃꯥꯕꯣꯛ?" "ꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯝꯃꯨꯁꯦ, ꯑꯗꯨꯒ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯏꯃꯥꯕꯣꯛ ꯍꯥꯏꯒꯦ." "ꯐꯝꯃꯦ ꯍꯥꯏꯔꯣ." "ꯑꯣꯅꯦ, ꯑꯇꯩ ꯅꯠꯇꯦꯁꯦ, ꯑꯥꯗ ꯐꯤ ꯈꯔ ꯐꯧꯔꯤꯁꯦ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯒꯦ ꯇꯧꯅꯤ." "ꯑꯦ, ꯑꯁꯤꯔꯣ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯦ? ꯑꯁꯤ ꯑꯣꯏꯔꯗꯤ ꯏꯃꯥꯕꯣꯛ ꯐꯝꯗ꯭ꯔꯁꯨ ꯌꯥꯔꯦ, ꯀꯣꯊꯗꯅ ꯑꯃꯨꯛ ꯂꯩ." "ꯍꯣꯏ ꯍꯣꯏ, ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯛꯑꯣ." ꯏꯕꯦꯆꯥ ꯁꯥꯎꯅꯤꯡ ꯂꯥꯛꯏ꯫ ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯈꯪꯗꯦ ꯁꯤꯕꯣ, ꯐꯥꯒꯤ ꯐꯅꯥꯏꯒꯤ ꯃꯑꯣꯡꯗ ꯋꯥꯁꯦ ꯃꯌꯥꯝ ꯀꯣꯏꯊꯣꯛꯇꯅ ꯉꯥꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯤꯁꯦ ꯂꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯔ ꯂꯣꯏꯔꯦ, ꯐꯝꯃꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯒꯦ ꯀꯥꯏꯅ꯫ ꯃꯁꯤ ꯍꯥꯏꯁꯤꯅꯤ, ꯃꯃꯥꯡꯗ ꯃꯤ ꯑꯃꯇ ꯂꯥꯜꯂꯒ ꯆꯠꯄ ꯌꯥꯗꯦ, ꯄꯥꯈꯣꯟ ꯁꯤꯗꯧꯒꯦ꯫ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ, ꯂꯩꯃꯤꯟꯅꯔꯨꯕꯒꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯐꯪꯉꯤ, ꯃꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯦ, ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯑꯗꯨꯝ ꯐꯤꯔꯣꯜꯗꯣ ꯊꯝꯂꯝꯃꯣ." "ꯍꯣꯏ ꯏꯃꯥꯕꯣꯛ." ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯂꯒ ꯀꯅꯥ ꯂꯥꯛꯀꯦ ꯈꯣꯠꯀꯦꯗꯅ ꯌꯦꯡꯂꯨꯒꯦ꯫ ꯀꯔꯤꯅꯣ? ꯏꯁ, ꯑꯩꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ 3 ꯐꯝꯂꯤꯁꯦ, ꯃꯁꯤ ꯄꯥꯈꯣꯜ ꯑꯃ ꯁꯤꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅꯅꯦ ꯀꯧꯔꯒ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯁꯨꯍꯟꯍꯧꯒꯦ꯫ "ꯍꯩ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯑꯗꯨꯗ ꯐꯝꯂꯤꯕꯗꯣ ꯍꯥ? ꯅꯣꯏ 4ꯕꯨꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ. ꯂꯥꯎ, ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯣꯏ ꯂꯣꯏꯅꯃꯛ ꯂꯥꯎ." "ꯑꯁ, ꯍꯧꯔꯛꯑꯦꯗꯣ, ꯑꯩꯅꯗꯤ ꯉꯁꯥꯏ ꯍꯥꯏꯖꯕꯅꯦꯕ ꯃꯁꯤꯗ ꯐꯝꯂꯣꯏꯁꯤꯅ. ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯤꯝꯇ ꯎꯕ ꯌꯥꯗꯕꯅꯦꯕ, ꯄꯥꯈꯣꯜ ꯁꯤꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦ, ꯇꯨꯝꯕ ꯌꯥꯗꯦꯅ ꯍꯥꯏꯅꯕꯅꯤ." "ꯏꯔꯥ, ꯃꯥꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦ. ꯂꯥꯎ, ꯀꯩ ꯍꯥꯏꯅꯍꯧꯁꯦ?" "ꯁꯣꯏꯗ꯭ꯔꯦꯗꯅ. ꯂꯥꯎꯅꯦ, ꯉꯁꯥꯏꯅ ꯀꯧꯔꯤꯁꯦ ꯂꯥꯛꯀꯦ ꯍꯥꯏꯗꯦ." "ꯀꯔꯤ ꯍꯥꯏꯒꯦꯕꯣ?" "ꯍꯩ, ꯏꯃꯥꯕꯣꯛ ꯊꯣꯛꯏꯅꯦ." "ꯑꯧ ꯏꯃꯥꯕꯣꯛ, ꯌꯦꯡꯉꯣꯏ, ꯅꯈꯣꯏ 4 ꯁꯨꯔꯤꯉꯩ ꯏꯃꯥꯕꯣꯛ ꯄꯥꯈꯣꯜ ꯑꯃꯇ ꯁꯤꯍꯧꯒꯦ ꯇꯧꯕꯅꯦ, ꯑꯇꯩ ꯅꯠꯇꯦ. ꯇꯨ, ꯏꯃꯥꯕꯣꯛꯀꯤ ꯃꯅꯤꯡꯅꯦ, ꯇꯨ, ꯑꯁꯣꯝꯒꯤ ꯃꯅꯤꯡꯁꯦ, ꯑꯗꯣꯝꯗ ꯆꯠꯂꯨ. ꯁꯤꯡ ꯈꯔ ꯂꯩꯕꯅꯦꯕ, ꯃꯗꯣ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯑꯝꯃꯨ. ꯑꯗꯨꯒ ꯑꯃꯅꯅꯦ, ꯏꯁꯤꯡ ꯂꯩꯇꯦ, ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯔ ꯍꯣꯟꯖꯤꯟꯕꯤꯔꯝꯃꯨ. ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅꯅꯦ ꯏꯃꯥꯕꯣꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯝꯕꯜ ꯈꯥꯔꯤꯕ ꯑꯁꯦ ꯈꯔ ꯇꯦꯛꯄ ꯌꯥꯎꯏ, ꯈꯔ ꯈꯥꯖꯤꯟꯕꯤꯔꯝꯃꯣ. ꯁꯟ ꯆꯪꯕꯗ ꯌꯥꯗ꯭ꯔꯦ. ꯆꯠꯂꯨ, ꯃꯔꯝ ꯃꯣꯛꯄꯅꯦ, ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯏꯃꯥꯕꯣꯛꯅ ꯂꯨꯄꯥ 3 ꯄꯤꯅꯤ ꯅꯣꯏ 4ꯒꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ 3ꯗꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯅꯩ꯫ ꯇꯣꯝꯕꯅ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯆꯪꯉꯣꯏꯁꯦ, ꯃꯥꯅ ꯀꯧꯔꯤꯁꯦ ꯁꯤꯒꯤ ꯑꯣꯏꯔꯝꯅꯤꯅ." ꯅꯥꯎꯕꯅ, "ꯁꯤꯕꯨ ꯑꯩꯅꯔꯣ? ꯍꯥꯟꯅꯗꯒꯤ ꯈꯪꯉ ꯂꯩꯔꯕ ꯍꯅꯨꯕꯤꯁꯤꯕꯣ." ꯃꯅꯤꯅ, "ꯌꯥꯔꯦ, ꯀꯥꯟꯅꯗꯦ. ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯎꯗꯅꯕ ꯂꯣꯠꯄ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ 4ꯗꯨ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ꯫ ꯏꯕꯦꯆꯥꯅ, "ꯅꯈꯣꯏ 4ꯗꯤ ꯉꯁꯤ ꯗꯁꯥ ꯇꯥꯔꯕꯣ?" "ꯏꯆꯦ, ꯑꯍꯜꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ." "ꯆꯨꯝꯃꯤ, ꯃꯅꯤꯅ ꯍꯥꯏꯁꯤ ꯏꯆꯦ. ꯊꯕꯛ ꯁꯨꯅꯤꯡꯗꯕꯗ ꯑꯩꯈꯣꯏ 4ꯁꯦ ꯌꯨꯝꯗ ꯆꯥꯛꯐꯥꯎ ꯍꯥꯞꯇ꯭ꯔꯕꯅꯤ. ꯑꯗꯣ ꯏꯃꯥꯕꯣꯛꯁꯤꯅ ꯅꯝꯗꯅ ꯊꯕꯛ ꯇꯧꯍꯜꯂꯤ." "ꯍꯣꯏ, ꯑꯗꯣ ꯏꯆꯦ ꯆꯥ ꯂꯣꯟꯕꯤꯔꯛꯎꯔꯣ?" "ꯌꯥꯔꯅꯤ ꯏꯆꯦ, ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ." ꯃꯅꯤꯅ, "ꯇꯣꯝꯕ, ꯉꯁꯥꯏ ꯏꯃꯥꯕꯣꯛꯅ ꯀꯩꯅꯣꯝ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯀꯩ ꯍꯥꯏꯔꯝꯒꯦ? ꯑꯩꯗꯤ ꯇꯥꯍꯧꯗꯦ." "ꯅꯥꯎꯕ, ꯅꯪ ꯈꯪꯕ꯭ꯔꯣ? ꯉꯁꯥꯏ ꯂꯨꯄꯥ 3 ꯄꯤꯅꯤ ꯍꯥꯏꯈꯤꯕꯅꯤ." "ꯑꯩꯁ, ꯑꯗꯨꯗꯤ ꯅꯥꯎ, ꯀꯩꯅꯣ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ." "ꯑꯗꯨꯅꯤ." "ꯅꯣꯏ ꯂꯥꯛꯑꯕꯣ? ꯂꯥꯎꯁꯦ, ꯂꯨꯄꯥ 2ꯅꯦ, 3 ꯁꯨꯗ꯭ꯔꯦ." "ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯗꯨꯗꯤ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ 4ꯗꯨ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯅ, "ꯂꯨꯄꯥ 3 ꯄꯤꯅꯤ ꯍꯥꯏꯔꯒ 2 ꯈꯛ." ꯅꯥꯎꯕꯅ, "ꯑꯗꯨꯅꯤ, ꯏ ꯀꯥꯗ꯭ꯔꯣ? ꯃꯥꯏ ꯊꯕꯛ ꯋꯥꯡꯈꯩ ꯇꯧꯍꯜꯂꯒ." ꯃꯅꯤꯅ, "ꯌꯥꯔꯦ, ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯍꯜꯂꯁꯤ. ꯁꯤ ꯂꯩꯔꯗꯤ ꯀꯩꯅꯣꯝ ꯊꯛꯄ ꯌꯥꯔꯦ." "ꯍꯣꯏꯅꯦ, ꯌꯥꯗꯤ ꯌꯥꯏꯕꯨ, ꯂꯨꯄꯥ 5 ꯁꯨꯗꯦꯅꯦ." "ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏ 4ꯅ ꯂꯨꯄꯥ 1 ꯄꯨꯊꯣꯛꯅꯔꯗꯤ 5 ꯁꯨꯔꯦ ꯀꯩꯅꯣ. ꯀꯩ ꯋꯥꯔꯤ? ꯍꯣꯏꯅꯦ, ꯌꯥꯔꯦ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏ 4ꯃꯛ ꯃꯌꯨꯝ ꯆꯠꯇꯨꯅ ꯁꯦꯜ ꯂꯧꯔꯒ ꯂꯝꯄꯥꯛꯇ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯤ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯒ
ꯌꯨꯝꯗ ꯆꯪꯗꯕꯤ ꯑꯃꯨꯛꯅꯦ ꯌꯨꯝꯗ ꯌꯨ ꯊꯛꯑꯒ ꯂꯥꯛꯑꯦꯅ ꯐꯨꯛꯎꯗꯅ ꯑꯋꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅꯕꯨ ꯈꯔ ꯐꯩ ꯃꯅꯤꯅꯦ ꯍꯣꯔꯦꯟ ꯕꯦꯔꯥ ꯀꯥꯔꯛꯇꯣꯏꯁꯦ ꯍꯦꯔꯥ ꯅꯣꯏ ꯑꯅꯤꯅ ꯑꯩꯕꯨꯗꯤ ꯍꯥꯏꯔꯤꯅꯦ ꯅꯣꯏ ꯑꯅꯤꯗꯤ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯎꯔꯛꯇꯣꯏꯁꯦ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯅ ꯁꯦꯟꯅꯗꯣꯏ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯔ ꯉꯥꯎꯕ ꯍꯧꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯑꯃꯗꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯂꯛꯏ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯑꯩꯗꯤ ꯁꯨꯝꯍꯠꯂꯦ ꯑꯩꯅ ꯑꯁ ꯌꯥꯔꯦꯗ ꯏꯁꯩꯗꯣ ꯅꯀꯣꯡꯁꯤ ꯄꯪꯉꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯅꯤꯅꯤ ꯃꯅꯤ ꯑꯩꯁꯤ ꯃꯅꯤꯅꯤ ꯑꯩꯁꯦ ꯃꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯔꯛꯀꯗꯧ ꯃꯅꯤꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯩꯃꯨꯛ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃꯇ ꯂꯩꯔꯣꯏꯗꯧ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤꯕ ꯃꯤꯡ ꯃꯅꯤꯁꯦ ꯇꯔꯥꯏ ꯀꯧꯕ ꯅꯠꯇꯦꯅꯦ ꯃꯅꯤ ꯇꯣꯝꯕꯅ ꯀꯔꯤꯅꯣ ꯏꯁꯥꯅ ꯏꯁꯥ ꯌꯥꯝ ꯊꯥꯒꯠꯂꯤꯗ ꯃꯅꯤ ꯑꯩꯕꯨ ꯅꯥꯁꯤ ꯄꯪꯗꯧꯔꯦ ꯅꯥꯎꯕꯅ ꯑꯗꯨꯅꯤ ꯌꯨ ꯉꯥꯎꯕ ꯏꯁꯨꯝ ꯁꯨꯝꯗꯦꯀꯣ ꯂꯥꯡ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯇꯨꯝꯒꯦ ꯂꯩꯔꯤꯛꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯝꯄꯥꯛꯇ ꯌꯨ ꯉꯥꯎꯔ ꯂꯩꯕꯅꯤ ꯍꯥ ꯀꯔꯤ ꯀꯅꯥ ꯄꯨꯜꯍꯧꯔꯤꯕ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯃꯥꯒꯤ ꯆꯥꯟꯅꯖ ꯃꯔꯨꯞ ꯑꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯉꯤꯕ ꯍꯩ ꯆꯠꯁꯤ ꯂꯥꯎ ꯃꯣꯟ ꯃꯈꯥꯗꯅꯦ ꯑꯩꯅ ꯍꯋꯥꯏ ꯂꯩꯒꯦꯅ ꯊꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯄꯨꯔꯒ ꯃꯌꯨ ꯊꯛꯇꯣꯛꯄ ꯈꯪꯉꯤꯕ ꯃꯥ ꯍꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯃꯟꯗꯦꯀꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯏꯔꯣꯏ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯤꯁꯦ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯗꯦ ꯍꯥꯏꯅ ꯂꯝꯄꯥꯛ ꯌꯧꯁꯤꯜꯂꯛꯏ ꯑꯩ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤ ꯅꯆꯟ ꯅꯨꯄꯤꯒ ꯅꯃꯥꯒ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯃꯅꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯪꯍꯧ ꯍꯧꯒꯠꯂꯤ ꯌꯨ ꯉꯥꯎꯔꯝꯕꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯅꯣꯏ ꯉꯥꯎꯗꯕ ꯁꯥꯎꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯁꯨ ꯀꯣꯏꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤ ꯂꯣꯟ ꯍꯨꯔꯥꯜꯂꯛꯄꯅꯦꯕ ꯅꯪ ꯉꯥꯡꯕꯗ ꯇꯣꯝꯕ ꯈꯣꯏꯅꯁꯨ ꯌꯥꯎꯔꯅꯤ ꯆꯦꯜꯍꯧꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ ꯇꯥꯆꯧ ꯀꯩꯗꯧꯔꯤꯅꯣ ꯍꯦ ꯃꯤꯐꯠꯇ ꯃꯃꯥ ꯋꯥꯍꯟꯕ ꯃꯆꯥ ꯅꯪ ꯈꯪꯅꯤ ꯅꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯑꯗꯨꯛ ꯉꯥꯎꯁꯤꯟꯅꯕ ꯅꯣꯏꯗ ꯀꯅꯥꯅ ꯌꯨ ꯊꯛꯎ ꯍꯥꯏꯒꯦ ꯍꯥ ꯃꯁꯤ ꯐꯨꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯅꯣꯏ ꯑꯅꯤꯁꯨꯅꯤ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝꯅ ꯃꯤꯔꯦꯝ ꯁꯥꯗꯅ ꯂꯩꯊꯣꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯗ ꯀꯅꯥꯅ ꯃꯤꯔꯦꯝ ꯁꯥꯎ ꯍꯥꯏꯒꯦ ꯍꯥ ꯇꯣꯝꯕꯅ ꯏꯅꯦ ꯑꯩꯗꯤ ꯅꯠꯇꯦ ꯁꯣꯏꯔꯦ ꯑꯩꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯥꯎꯕꯅ ꯑꯩꯁꯨ ꯌꯥꯎꯗꯦ ꯑꯣ ꯑꯩ ꯏꯇꯣꯝꯇꯅꯦꯕ ꯇꯤꯟꯅꯔꯒ ꯃꯔꯨꯞ ꯍꯥꯠꯄ ꯃꯔꯨꯞꯄꯨ ꯀꯟꯗꯕ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯏꯃꯥꯅ ꯐꯨꯗ꯭ꯔꯤꯉꯩ ꯑꯩꯅ ꯐꯨꯔꯒꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅꯅꯦ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯣ ꯅꯣꯏ ꯑꯅꯤꯁꯨ ꯍꯦ ꯂꯥꯎ ꯅꯪꯁꯨ ꯂꯥꯛꯑꯣ ꯃꯅꯤ ꯃꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯛꯅ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯣꯏ ꯑꯅꯤꯁꯨ ꯇꯣꯝꯕꯅ ꯑꯁ ꯅꯣꯏ ꯏꯃꯥꯅ ꯉꯥꯡꯕꯅꯤ ꯂꯩꯔꯤꯛ ꯅꯪ ꯐꯥꯎꯗꯤ ꯉꯥꯡꯂꯛꯀꯅꯨ ꯑꯩ ꯏꯀꯥꯏꯒꯦ ꯇꯧꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯅꯥꯎꯕꯅ ꯂꯩꯔꯤꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯅꯪ ꯅꯨꯡꯁꯤꯖꯩ ꯍꯥꯏꯁꯦ ꯅꯪꯁꯨ ꯌꯥꯕꯤꯕ ꯌꯥꯕꯅꯤꯀꯣ ꯀꯩꯗꯧꯕꯩꯗꯤ ꯌꯥꯗꯣꯏꯕ ꯅꯣꯏꯒꯤ ꯅꯧꯅ ꯇꯧꯗꯨꯗ ꯑꯩꯅꯦ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯏꯄꯥꯅ ꯀꯦꯅ ꯃꯧꯅ ꯊꯝꯕꯤꯔꯤꯕ ꯑꯩꯁꯦ ꯍꯌꯦꯡ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯅꯣꯏꯒꯤ ꯌꯨ ꯉꯥꯎꯕꯒꯤ ꯁꯦꯜ ꯄꯤꯅꯕ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯄꯣꯠꯐꯝꯒ ꯐꯝꯕ ꯆꯠꯄꯗꯣ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯗ꯭ꯔꯁꯨ ꯁꯦꯜ ꯇꯥꯟꯕ ꯀꯟꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯅꯨꯄꯥ ꯑꯝꯇ ꯊꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯤꯛ ꯍꯥꯊꯨ ꯆꯠꯈꯤ ꯇꯣꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯩꯃ ꯃꯁꯤ ꯉꯥꯡꯁꯤ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡ ꯑꯩꯅꯗꯤ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯃꯁꯤ ꯇꯥꯟꯅꯔꯒ ꯇꯝ ꯐꯨꯊꯕ ꯏꯁ ꯃꯥ ꯍꯥꯏꯔꯝꯃꯤꯗꯨ ꯀꯩꯕ ꯅꯨꯄꯥ ꯊꯤꯔꯨꯒꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯤꯕꯨ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕꯒ ꯇꯥꯜꯂꯤ ꯅꯣꯡ ꯐꯥꯗꯣꯛ ꯌꯨ ꯇꯥꯡꯅ ꯊꯛꯆꯕꯁꯦ ꯅꯨꯡꯇꯤꯒꯤ ꯊꯛꯄꯗꯧꯅ ꯈꯜꯂꯤ ꯍꯣꯏꯅꯦ ꯑꯗꯣ ꯃꯥ ꯑꯩꯁꯦ ꯆꯨꯝꯃꯤ ꯇꯣꯝꯕ ꯌꯥꯔꯦ ꯅꯪ ꯑꯃꯨꯛꯁꯨ ꯃꯅꯤ ꯃꯆꯟꯅꯨꯄꯤꯁꯦ ꯀꯣꯏꯗꯕꯤ ꯅꯆꯟꯅꯨꯄꯤꯗꯨꯅ ꯀꯣꯏꯁꯅꯤ ꯅꯪ ꯍꯦ ꯑꯗꯨꯗꯤ ꯇꯧꯅꯨꯗ ꯏ ꯀꯥꯔꯛꯀꯅꯤ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟꯅꯨꯄꯤ ꯂꯧꯒꯦ ꯀꯥꯏꯅ ꯈꯜꯂꯛꯀꯅꯤ ꯈꯟꯗ꯭ꯔꯗꯤ ꯃꯅꯤꯁꯨ ꯇꯤꯟꯅꯩ ꯑꯩꯅ ꯃꯆꯟꯅꯨꯄꯤ ꯀꯣꯏꯒꯦ ꯇꯧꯔꯤꯁꯤꯗꯤ ꯃꯅꯤꯅ ꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤ ꯇꯥꯔꯗꯤ ꯅꯪ ꯅꯁꯝ ꯈꯔ ꯍꯧꯖꯔꯤꯗꯣ ꯑꯝꯇ ꯍꯧꯔꯔꯣꯏ ꯍꯣꯏꯅꯦ ꯁꯥꯊꯤꯈ꯭ꯔꯕ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯦ ꯂꯩꯕꯤꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤꯁꯨ ꯏꯆꯟꯅꯨꯄꯤ ꯑꯝꯇꯪ ꯌꯥꯎꯖꯔꯝꯃꯗꯤ ꯈꯪꯗꯧ ꯅꯆꯟꯅꯨꯄꯤꯒ ꯐꯨꯅꯍꯟꯒꯦꯕꯨ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯅꯕ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕ ꯏꯅꯥꯎꯄꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩ ꯌꯨ ꯊꯛꯏ ꯈꯪꯉꯗꯤ ꯑꯩꯁꯦ ꯐꯨꯗ ꯁꯤꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯑꯔꯣꯏꯁꯦ
ꯅꯪꯒꯤꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯩ ꯋꯥꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤꯗꯤ ꯉꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯟꯁꯤꯜꯂꯦꯕꯨ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯅꯦ ꯍꯦꯔꯥ ꯇꯣꯝꯕ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯦ ꯑꯩ ꯍꯩꯅꯔꯣꯏ ꯅꯪꯅ ꯊꯕꯛ ꯁꯨꯒꯠꯂꯗꯤ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏ ꯏꯃꯥꯅ ꯉꯥꯡꯕꯗ ꯃꯅꯤ ꯃꯃꯥꯅ ꯈꯔ ꯉꯥꯡꯉꯁꯨ ꯅꯪ ꯑꯩꯒꯤ ꯏꯃꯥꯗꯤ ꯈꯔ ꯐꯕꯅꯤ ꯑꯗꯣ ꯅꯪꯒ ꯐꯖꯜꯂꯛꯑꯗꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯅꯒ ꯈꯔ ꯐꯕ ꯀꯥꯏꯁꯦ ꯐꯔꯛꯇꯕꯩ ꯐꯤꯕꯝ ꯑꯃ ꯂꯥꯛꯏ ꯏꯁ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯇꯟꯈ꯭ꯔꯕꯩꯅꯤ ꯀꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕꯅꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯅꯦ ꯈꯔ ꯄꯛꯆꯩꯌꯦꯕ ꯅꯁꯛꯇꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯥꯈꯤ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯆꯥꯛ ꯊꯣꯡꯕ ꯇꯟꯈ꯭ꯔꯦꯗ ꯏꯕꯦꯆꯥꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯥ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯒ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯕꯁꯦ ꯊꯣꯛꯂꯛꯇꯦ ꯂꯥꯏ ꯗꯨꯛꯁꯨ ꯊꯥꯗ꯭ꯔꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯑꯩꯁꯦ ꯇꯟꯈ꯭ꯔꯕꯅꯤ ꯇꯟꯕ ꯌꯥꯏꯔꯗꯤ ꯁꯥꯈꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎ ꯏꯟꯈ꯭ꯔꯦ ꯏꯃꯧ ꯅꯨꯄꯤ ꯐꯪꯉꯦ ꯁꯨꯅꯤꯡꯗꯦ ꯃꯅꯦꯝ ꯁꯦꯕꯥ ꯇꯧꯅꯤꯡꯗꯦ ꯑꯗꯨꯕꯨꯗꯤ ꯃꯅꯦꯝ ꯑꯩ ꯂꯧꯗꯅ ꯃꯥꯁꯨ ꯐꯠꯇ꯭ꯔꯤꯕꯅꯤꯗꯣ ꯏꯍꯦ ꯐꯠꯇꯦ ꯑꯃꯨꯛ ꯍꯥꯏ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯒꯤ ꯃꯑꯣꯡꯗ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯑꯩꯅꯦ ꯏꯕꯦꯆꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯒꯤ ꯎꯗꯦꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯊꯕꯛ ꯑꯝꯇ ꯍꯥꯏꯒꯦꯕꯣ ꯑꯩꯅ ꯈꯔ ꯄꯥꯈꯣꯟ ꯁꯤꯕꯁꯤꯗ ꯃꯣꯏ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤꯗꯣ ꯏꯕꯦꯆꯥ ꯀꯔꯤꯅꯣ ꯀꯅꯥꯝ ꯂꯩꯇꯕ ꯃꯥꯜꯂꯤ ꯊꯣꯡ ꯂꯣꯜꯂꯤꯅꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠ 이비사 ꯂꯩꯇꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯕ ꯖꯥꯠꯂꯥ ꯏꯪꯈꯣꯜꯗꯁꯨ ꯂꯩꯇꯦ ꯀꯨꯃꯥꯔꯅ 이때마 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯔꯣꯝꯗ ꯆꯠꯇꯣꯏꯗꯨꯕꯣ ꯀꯨꯃꯥꯔꯥ 이때마 ꯀꯨꯃꯥꯔ ꯍꯥꯏꯕꯅꯤ ꯀꯨꯃꯥꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯀꯨꯃꯥꯔꯥ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯃꯤꯠꯁꯤ ꯌꯥꯗ꯭ꯔꯦ ꯅꯪ ꯈꯪꯗ꯭ꯔꯣ 이스 ꯑꯃꯨꯛ ꯁꯥꯎꯖꯤꯟꯕꯤꯔꯤ ꯍꯣꯏ 이때마 이비사 우디야 그다이 ꯆꯠꯈ꯭ꯔꯦ ꯂꯩꯈꯤꯗꯕꯅꯤ ꯃꯈꯣꯏ ꯃꯅꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯗꯧꯔꯦꯅ 이비사도 ꯃꯇꯝ ꯈꯔ ꯃꯣꯏ ꯑꯥꯗ ꯂꯩꯕ ꯇꯥꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯪꯕ ꯑꯣꯏꯅ 이비사 ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯦ ꯑꯩꯅ ꯎꯗꯦꯗꯤ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯀꯩꯗꯧꯔꯒꯦꯅꯦ 이때마 이비사ꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤ ꯑꯇꯩ ꯅꯠꯇꯦꯗ 이비사ꯗ ꯆꯥꯛ ꯊꯣꯡꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯌꯥꯔꯔꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯀꯨꯃꯥꯔ ꯅꯪ ꯊꯣꯡꯉꯣ 이때마ꯗꯤ ꯉꯝꯃꯣꯏ ꯏꯔꯩ ꯏ때마 ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯃꯥꯔ ꯆꯠꯈꯤ ꯁꯥꯈꯤ ꯎꯄꯥꯏ ꯂꯩꯇ ꯃꯥꯁꯨ ꯇꯟꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯦꯗ ꯏꯁꯥꯅ ꯆꯥꯅꯕ ꯆꯥꯛ ꯐꯥꯎ ꯑꯩꯁꯦ ꯊꯣꯡꯕ ꯇꯜꯂꯤ ꯑꯁꯨꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯁꯥꯈꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤ ꯉꯁꯤꯁꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯁꯤꯁꯨ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯗꯤ ꯉꯍꯧ ꯑꯩꯅꯦ ꯑꯝꯇ ꯆꯠꯇꯨꯅ ꯑꯔꯥꯛꯄ ꯑꯃ ꯐꯥꯗꯕ ꯌꯥꯗꯦ ꯂꯩꯕꯤꯒ ꯂꯩꯔꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯒ ꯍꯦꯛꯇꯥꯟ ꯆꯥꯅꯔꯨꯔꯤ ꯁꯥꯈꯤ ꯍꯔꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯂꯩꯕꯤꯅ ꯄꯥꯈꯣꯟ ꯍꯅꯨꯕꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤꯅꯣ ꯑꯗ꯭ꯋꯥꯏꯗ ꯃꯨꯔꯨꯝ ꯂꯥꯎꯅꯤ ꯁꯤꯗ ꯏꯃꯥꯕꯣꯛꯅ ꯁꯦꯜ ꯄꯤꯗꯣꯏꯅꯦ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯝꯃꯣ ꯂꯩꯕꯤꯅ ꯀꯩ ꯊꯕꯛꯅꯣ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯄꯤꯔꯒ ꯍꯦꯛꯇ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯅꯤꯅ ꯄꯥꯈꯟꯅ ꯈꯟꯕ꯭ꯔꯣ ꯃꯤꯅꯥꯏ ꯅꯠꯇꯦ ꯆꯨꯝꯅ ꯈꯣꯠꯅ ꯁꯤꯝꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯂꯩꯕꯤ ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯂꯩꯔꯣꯏ ꯑꯝꯇ ꯅꯠꯇꯦ ꯃꯥꯏ ꯍꯥꯏꯁꯦ ꯌꯥꯅꯤꯡꯕ꯭ꯔꯕ ꯅꯪ ꯌꯥꯅꯤꯡꯕ꯭ꯔ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯤꯅꯣꯕ ꯃꯤ ꯑꯃꯇ ꯃꯃꯥꯡꯁꯤꯗ ꯇꯨꯃꯠ ꯂꯥꯟꯅ ꯆꯠꯄ ꯌꯥꯗꯦ ꯀꯧꯁꯤꯟꯗꯅ ꯊꯕꯛ ꯑꯃ ꯇꯧꯍꯟꯗꯨꯒꯤ ꯁꯨꯍꯟꯗꯧꯒꯤ ꯃꯥ ꯊꯦꯡꯅꯕꯗꯅꯦ ꯃꯤ ꯑꯃꯇ ꯂꯦꯝꯊꯍꯜꯂꯛꯄ ꯌꯦꯡꯉꯨ ꯅꯪꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯌꯥꯔꯤꯅꯤ ꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯑꯍꯜꯁꯤ ꯉꯝꯗꯕꯒꯤ ꯍꯥꯏꯖꯔꯤꯅꯤ ꯈꯟꯗꯦ ꯅꯕꯨꯛꯇꯣ ꯈꯔ ꯐꯅ ꯈꯜꯂꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯣꯏꯗ ꯑꯩꯅ ꯁꯦꯜ ꯄꯤꯒꯦꯗꯤ ꯅꯨꯡꯁꯤꯗꯅ ꯄꯤꯕꯤꯒꯦ ꯍꯥꯏꯕꯅꯤ ꯅꯣꯏꯗ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯂꯩꯔꯤꯛꯅ 이마ꯕꯣꯛ ꯌꯥꯔꯦꯁꯤ ꯁꯥꯎꯔꯅꯨ ꯂꯩꯕꯤ ꯅꯪꯁꯨ ꯌꯥꯔꯦ 이마ꯕꯣꯛ ꯀꯔꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅꯣ ꯑꯩ ꯇꯧꯔꯝꯃꯒꯦ ꯀꯩ ꯊꯕꯛꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨꯝꯅ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯗꯣ 이마ꯕꯣꯛꯁꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯅꯆꯦ 이비사ꯅ ꯍꯦꯛ ꯊꯣꯡꯕꯤꯕꯅꯦ ꯃꯥꯁꯨ ꯑꯥꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯝꯃꯣ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯌꯥꯎꯅꯅꯦ ꯊꯣꯡꯂꯝꯃꯣ ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯇꯧꯕꯅꯣ ꯀꯩꯁꯨ ꯆꯠꯄ ꯅꯠꯇꯦ ꯃꯤ ꯑꯃꯁꯨ ꯎꯅꯔꯨꯕꯅꯤ ꯑꯌꯨꯛꯁꯤꯗ ꯀꯅꯥꯒꯤ ꯃꯤꯅꯣꯅꯦ 이마ꯕꯣꯛ ꯐꯤ ꯃꯆꯨ ꯁꯪꯕꯩꯅꯤ ꯑꯣ ꯐꯩ
ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯩꯁꯨ ꯌꯥꯝ ꯁꯪꯂꯝꯃꯤ ꯃꯤꯉꯣꯟꯗꯒ ꯄꯤꯔꯨꯗꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯅꯣꯏꯁꯨ ꯃꯤꯉꯣꯟꯗ ꯄꯤꯔꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯝꯁꯤꯜꯂꯣ ꯑꯩꯈꯣꯏ ꯏꯃꯥꯕꯣ ꯁꯣꯝꯗ ꯕꯤꯃꯣꯜꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤ ꯌꯨꯝꯗ ꯑꯃꯨꯛꯇꯗꯤ ꯆꯠꯂꯨꯁꯤ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤ ꯀꯩꯅꯣ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯂꯩꯔꯤꯁꯤ ꯌꯨꯝꯅꯦ ꯌꯨꯝ ꯅꯨꯄꯤ ꯅꯪꯕꯨ ꯑꯥꯗ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯁꯅꯥꯁꯤ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯂꯩꯅꯤꯡꯗꯦꯌꯦ ꯅꯣꯏ ꯌꯨꯝꯗꯨꯗ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯁꯤ ꯑꯩꯅꯦ ꯅꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯧ ꯑꯩꯗꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏꯗꯨ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯍꯩꯅꯗ꯭ꯔꯤꯕꯅꯤ ꯉꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗꯦꯌꯦ ꯅꯈꯣꯏ ꯑꯥꯗꯨꯗꯗꯤ ꯑꯃꯃꯨꯛ ꯄꯥꯈꯣꯟ ꯁꯤꯔꯛꯀꯅꯤ ꯑꯃꯃꯨꯛ ꯄꯥꯈꯣꯟ ꯁꯤꯔꯛꯀꯅꯤ ꯑꯩꯁꯤꯕꯨ ꯚꯨꯠ ꯂꯥꯏ ꯍꯦꯂꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯍꯣꯏꯃꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥꯁꯨ ꯅꯪꯁꯨ ꯑꯃꯔꯣꯝꯗ ꯌꯥꯅꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯆꯥꯟꯅꯖꯗꯥꯏꯅꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯀꯣꯏꯍꯧꯗꯧꯕ ꯂꯩꯍꯧꯗꯣꯏꯁꯦ ꯑꯩꯅ ꯂꯣꯏ ꯁꯤꯟꯗꯣꯏꯕ ꯑꯗꯨꯒꯤ ꯌꯥꯅꯗ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯤꯗꯣ ꯐꯔꯕꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯎꯅꯥꯗ ꯂꯩꯔꯤꯕꯅꯤ ꯌahoo ꯏꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯁꯅꯨ ꯍꯥꯏꯅ ꯑꯩꯁꯨ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕ ꯇꯧꯁꯤ ꯁꯤꯗꯁꯨ ꯀꯩꯁꯨ ꯃꯣꯏꯅ ꯂꯩꯍꯟꯅꯤꯡꯕ ꯅꯠꯇꯦ ꯅꯪꯒꯤ ꯈꯜꯂꯒ ꯑꯌꯥꯝꯕ ꯂꯩꯔꯤꯕꯅꯤ ꯅꯪꯕు ꯏꯃꯥ ꯍꯣꯏ ꯏꯕꯥꯏ ꯍꯣꯏꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯤꯡꯉꯣꯜꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯄꯥꯝꯗ ꯃꯆꯥ ꯃꯋꯥ ꯄꯨꯔꯒ ꯂꯩꯕ ꯍꯥꯏꯁꯦ ꯐꯖꯗꯦ ꯁꯅꯥ ꯆꯠꯅꯕ ꯇꯧꯁꯤ ꯈꯪꯗꯦ ꯑꯩ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯣ ꯑꯩ ꯁꯨꯛꯉꯝꯗꯤ ꯉꯝꯖꯔꯔꯣꯏ ꯀꯩ ꯊꯣꯛꯑꯦ ꯁꯥꯗꯅ ꯍꯣꯏ ꯅꯪꯕꯨꯗꯤ ꯅꯃꯥꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯌꯨꯝ ꯆꯠꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯆꯠꯂꯁꯨ ꯈꯔ ꯇꯞꯅ ꯆꯠꯂꯒ ꯂꯩꯁꯤ ꯕꯤꯃꯣꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯂꯩꯕꯤꯅ ꯇꯁꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯅꯥꯎꯕꯅ ꯀꯩꯅꯣ ꯍꯥꯏꯌꯨ ꯃꯣꯏ ꯁꯥꯈꯤꯁꯦ ꯑꯁꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯪꯗ ꯅꯠꯇꯦꯗ ꯃꯔꯜ ꯃꯊꯨꯝꯁꯨ ꯂꯩ ꯇꯁꯣ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯈꯪꯉꯨꯏ ꯃꯥꯒꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯅꯣꯏ ꯍꯨꯔꯥꯜꯂꯨꯁꯤꯔꯥ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯥꯟꯗꯦ ꯑꯩꯅꯦ ꯇꯣꯝꯕꯒ ꯃꯅꯤꯒ ꯑꯃꯨꯛ ꯇꯧꯅꯔꯨꯒꯦ ꯀꯔꯤꯅꯣ ꯃꯤ ꯍꯧꯅꯣ ꯑꯃꯨꯛ ꯐꯥꯅꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯍꯧꯗꯧ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝ ꯈꯛꯇꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯌꯥꯔꯣꯏꯍꯦ ꯀꯔꯤꯅꯣ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯑꯉꯥꯡꯅ ꯂꯤꯆꯩ ꯆꯥꯅꯤ ꯑꯣ ꯑꯩ ꯂꯥꯛꯀꯦ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪꯅꯅꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯏꯁ ꯌꯥꯔꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯣ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯂꯥꯛꯀꯦ ꯌꯥꯅꯤꯕ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯅꯪ ꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯥꯛꯀꯦꯕ 이마 닭이 뜸이졌을라 ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯣꯏꯂꯥꯡ ꯂꯥꯡꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯍꯣꯏ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎ ꯍꯧꯅꯔꯒ ꯇꯣꯝꯕ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯇꯨꯃꯤꯟꯅ ꯁꯥꯈꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯆꯥꯎꯈ꯭ꯔꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯍꯅꯨꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯨꯔꯥꯟꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯤ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯈꯟꯅꯔꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯌꯨꯝꯗ ꯎꯄꯥꯏ ꯂꯩꯇ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯅꯤ ꯁꯥꯈꯤ ꯃꯇꯣꯝꯇ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯏꯁꯥꯁꯦ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤ ꯑꯃꯠꯇꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯁꯨ ꯑꯩ ꯎꯕꯗ ꯆꯦꯟꯅꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯉꯝꯗꯦꯗꯤ ꯇꯧꯔꯤꯁꯦ ꯀꯔꯝꯅ ꯆꯥꯛ ꯊꯣꯡꯉꯤ ꯊꯣꯡꯕ ꯇꯥꯕꯅꯤ 이비사수 아다도막 레이크레 할락대 이사 누빠도 미 타두는 까홀루게수 미두니 히나 레이키드레 사키야 난 시바 따리브라 솜다 마니나 나라이 코이나 하누비시키 마윰다 후람살루부도 깨매 후람 방극대 아두니 미나가 파르디 코이보 이삿 하람 따로죠 아이수 에코이 레이비나 하리나 헥다 락보네 아두고 이 마tam 모이나 망해 까리 낭보 matam yam khang na sapai mong ta adu to se ekoi asumna sum mireng na leibase nongai tre yum da sau khai ekoi hum na phamja sare ima pa na wan thabak suri ekoi se phatta ma sai do oira ma ma chumi mi ki mama pa kitang haloi sin mising na thabak suram badi ekoi su nongai ti hal se masa masu leitre bra hinari bani adubu ai gi ma gi pa gi wa basidi ekoi udi no yeni na hai swai bani pare dudi ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯁꯤ ꯀꯣ ꯍꯣꯏ ꯇꯥꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯍꯧꯔꯛꯂꯦ
somda sakisu matomta sum leirakpaga magi mateng pangnaba mi leiraktabaga ayamba solabasu sona narabasu nana masana sabagi sai sang thongduna leiba horakle nongmagi numitni ibesana imabo kanano asuk koibasya aibu kauba takidraba koire kanano ne ibesa mali mabo aine ibesani ayumda le ha besa nungaireda isa lakpa isa ni hek ai teng pangbani do hausikti itomta thabak pumba tawre nang leitrabada leikai ni su amatta sanglakti kanam te ukhitre ai ubda mi pumnamak pakhon sira ani khandna senare aduga isana di harau ai gida laiba besa ima bo pumpen pe isa poklasu isa ga puna yum si leiba phangte ima wama leyedana pakhunna thongba sak sade ai sia leibak yam thirabra khangte isa su ngamdre kanam ta hanglaba sangakte besa ngasi ima bo pumpen pe nang se ima bo ki asengma isa oirabane poksade haiba khakta isa na di ima bo khaloi aina hek poksaba isa makni khallabani ko ima bo kahi kapino hausikti ai lai ado tasawai namaga hek marakta lakpadaina lakidraba kaigino mona lakidribase ima bo nare khangamoi ai hayemuk satuna hairuki hairuno mama nusi khangdaba masado ai masak yengingdi ngasi moina yum si leiragabu leikai ni naibu sitrisia tawkhidro ima bo yarese numidang sakto ai thonglage hausikti ai laabanina ima bo kaisu wahallaro ibesa mamang pukri asya nga phanyam chawrabani kuire phabidabasu napako kumarna koyani na nga phawo nga sa singa sidi nga di aina supure tu kona pharsi pukri nga si hoi adu haun hek thongo aduga ya sa si ai koyani saki ibesa lakpasida yam harau zarami mathangi numit aduni ibesa saki gi thongal da leptun leibadu ubada mani sangsilaktuna je kedorami kana ngai kana laktu lege dahan kai isi udi kaisaluge kaidongi laki ngak tu da mari haidaraklibaduda ibesa ngakna ngak yenglamlaga nokfe taun haire ine hoi da leirubani mane tombaga nawbadi udi makhoi karom da leikre je khoi gan tari noksinatri moisu thabak toromni aisu tu asde chalini labukta ikoi bazina iroi mya baloi aisu chatke tawbani ichi ubasida raunu jangakpani oh phai aduna gyan tari to adudi je aisu chalage ko hoi sinu pase lawe je khangte ai la e saina mani lei basida jangak job amu nang ai khangai khangadi aikoi to mudam hairakani to ma khangadi ima khangadi nang yumda kuini leiki gaido leibe yaroi is adugi oira yarese aina nangonda sipi gi tawbani ine khoide leiringai makhoi konda sarakpani khudai ni is yam bhajaini ado aisu sangkrage hoi jango ibesa amta lao sida kai hagi mabo kaisu nate mi mata aigi nangda laktribasya kaigino imabo nang sarokanida sauraye karigino ido amta hayo ai tagi imabo saudi saun mina hainaba adugi haigi tawbani hai imaboksya mi uba yade pakon situigi da tawraga lei mamangda mi matubat lalaga satpa yadabi hanubini man ukraba mido lemna lakpra yengu adum thabak ama natraga ama tawhallamadoini asi tum hainei imabo ado yarikhe imabo mingonda pakhol pangsi siroidabani tumilei doi besa nongmuda pakhol ama sihaudradi aisia tumba yadi sak saba yadi adugi adu pakhon sibagi wani aina pakhon siena moi lemna tawhanma natte kaino sela dumpi aduni imabo mine na saunei sisu minaiga chapane imabo na selpiraga thabak sisinarido kariya minai neba aina selpiraga thabak sisinabasya ngai khoni bisa aibo wakhalla mai tawreida imabo ai khangde yari khai mingona pakhon sitana bu hotnawo aina so adam tawribasini kaisu thabak suningai su leiba natte hoinya imabo gyan tare phare chal thonga da kanala iyenguso rakpa mido sangaktaba yadi yoina imabo aibudi satlaga haigeni ado imabo isana ngyak chatuna wari watai harau sanabane hena pharoidro hoinya
ꯌꯨꯝꯁꯦ ꯂꯩꯔꯛꯄ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩꯁꯨ ꯆꯠꯇꯨꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯇꯥꯏ ꯕꯦꯁꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯦ ꯌꯥꯏꯌꯦ ꯃꯥꯕꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯕꯦꯁꯥ ꯁꯥꯈꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯑꯗꯒꯤ ꯁꯥꯈꯤꯅ ꯈꯪꯉꯩ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯁꯣꯝꯒꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯄꯤꯁꯛꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯏꯃꯥꯕꯣ ꯏꯔꯣꯏ ꯁꯦꯟꯅꯔꯤꯅꯦ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯣ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯏꯍꯦ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯔꯣꯏꯁꯤꯡꯗꯣ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯆꯠꯁꯤ ꯃꯈꯣꯏ ꯃꯅꯥꯛꯇ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯏꯃꯥꯕꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯠꯄꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯏꯁꯥ ꯂꯥꯏꯔꯤꯛꯅ ꯏꯃꯥ ꯇꯥꯆꯧ ꯃꯅꯤ ꯀꯔꯤ ꯈꯨꯀꯧ ꯇꯥꯆꯧ ꯈꯣ ꯀꯧꯕ ꯌꯥꯕꯁꯤꯗ ꯃꯅꯤ ꯀꯥꯏ ꯑꯉꯥꯡ ꯅꯪ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯊꯛꯁꯤ ꯅꯥꯏꯗꯕ ꯇꯧ ꯃꯃꯥꯡꯗ ꯇꯥꯆꯧ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣ ꯏꯃꯥꯕꯣꯛ ꯁꯥꯈꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ ꯁꯨꯀꯧ ꯑꯩ ꯀꯧꯕꯤꯔꯣꯏ ꯀꯔꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯃꯥꯒꯤꯗꯃꯛꯀ ꯑꯩ ꯇꯧꯕ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯀꯩ ꯊꯕꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯖꯥꯠ ꯏꯆꯦ ꯏꯕꯦꯆꯥꯁꯨ ꯌꯥꯎꯔꯛꯏ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯊꯕꯛꯀꯤ ꯃꯥꯟꯗꯦꯗ ꯏꯃꯥꯕꯣꯛꯁꯦ ꯅꯣꯏꯅ ꯐꯠꯇꯅꯁꯨ ꯄꯥꯡꯈꯟꯗ ꯈꯟ ꯅꯪꯅ ꯌꯥꯝ ꯈꯪꯕꯤꯔꯤꯕ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤ ꯂꯣꯏꯅꯃꯛꯅꯅꯦ ꯃꯥ ꯎꯕꯗ ꯊꯩꯔ ꯆꯠꯂꯤꯕꯅꯤ ꯃꯥ ꯎꯗꯅꯕ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕꯅꯤ ꯋꯥꯔꯤꯁꯦ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ ꯇꯥꯆꯧ ꯄꯤꯁꯛꯅ ꯀꯅꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯅꯣꯏꯅ ꯁꯤꯟꯅꯧꯄꯥꯕꯣ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯅꯗ꯭ꯔꯣ ꯆꯕꯦꯡ ꯈꯟꯅꯗꯣꯏꯒꯤ ꯂꯥꯎꯅꯗꯣꯏꯒꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ ꯇꯨ ꯌꯦꯡꯉꯣ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯏꯃꯥꯕꯣꯛ ꯂꯥꯛꯑꯦ ꯑꯁꯤꯒꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯍꯦ ꯏꯆꯦ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯕꯁꯤꯕꯣ ꯀꯨꯏꯔꯦꯗ ꯏꯆꯦ ꯎꯈꯤꯗꯕ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦꯒ ꯏꯕꯦꯆꯥꯒ ꯂꯥꯛꯄꯕꯣ ꯄꯤꯁꯛ ꯑꯩꯁꯨ ꯅꯈꯣꯏ ꯎꯅꯗ ꯀꯨꯏꯔꯦꯗꯅ ꯂꯥꯛꯏꯕꯅꯤ ꯑꯩꯁꯦ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯀꯨꯏꯔꯦ ꯅꯈꯣꯏꯁꯨ ꯑꯩꯒꯤꯗ ꯂꯥꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇꯁꯨ ꯀꯣꯏꯊꯣꯔꯛꯑꯣ ꯑꯩꯒꯤꯗ ꯑꯩꯅ ꯈꯔ ꯄꯥꯈꯣꯟ ꯁꯤꯒꯟꯕꯁꯤꯗ ꯅꯣꯏ ꯂꯥꯛꯄ ꯇꯜꯂꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯈꯣꯟ ꯁꯤꯔꯔꯣꯏ ꯄꯤꯁꯛ ꯉꯥꯏꯍꯥꯛ ꯑꯩꯒꯤꯗ ꯀꯣꯏꯊꯣꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯁꯤꯃ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯄ ꯁꯪꯗꯤꯌꯦ ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯄ ꯇꯥꯕꯅꯤ ꯍꯌꯦꯡ ꯂꯥꯛꯀꯦ ꯏꯆꯦꯒꯤꯗ ꯍꯣꯏ ꯑꯗꯨꯅꯦ ꯉꯥꯏꯍꯥꯛ ꯂꯥꯛ ꯍꯥꯏ ꯃꯅꯤꯌꯥ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯥ ꯁꯖꯤꯛꯇꯨꯕꯨ ꯆꯥꯕ꯭ꯔꯣ ꯆꯥꯏ ꯏꯃꯥꯕꯣ ꯃꯣꯏꯗꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯈ꯭ꯔꯖꯥꯠꯅꯤꯗ ꯁꯖꯤꯛꯄꯨ ꯆꯥꯗꯦ ꯍꯥꯏꯕ ꯑꯗꯣ ꯏꯃꯥꯕꯣ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗ ꯏꯁꯥꯁꯨ ꯐꯕ ꯁꯥꯖꯦꯟ ꯑꯣꯏꯅ ꯐꯩ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯅ ꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯆꯥꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯔꯁꯨ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯅꯨꯄꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯍꯜꯂꯛꯏ ꯁꯥꯈꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕꯒꯤ ꯃꯍꯨꯠ ꯃꯥꯅꯁꯨ ꯑꯉꯝꯕꯁꯤꯡꯅꯗꯨꯗꯤ ꯃꯇꯣꯝꯇꯗꯨꯃꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯇꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯀꯩꯗꯧꯔꯤꯁꯤꯅ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯨꯔꯁꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯨꯁꯤꯡꯒ ꯁꯥꯟꯅꯗꯅ ꯂꯩꯒꯗꯕ ꯏꯃꯥꯁꯨ ꯃꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯁꯨ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯨꯔꯦ ꯑꯩꯈꯣꯏꯗ ꯄꯥꯈꯣꯟ ꯁꯤꯗꯅ ꯀꯅꯥꯗ ꯄꯥꯈꯣꯟ ꯁꯤꯔꯨꯅꯤ ꯁꯅꯥ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯂꯣ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯏꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯌꯦꯡꯒ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯤꯌꯦ ꯍꯌꯦꯡꯗꯨꯃ ꯆꯠꯂꯁꯤ ꯐꯔꯦ ꯍꯌꯦꯡꯁꯤ ꯉꯟꯇꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯕꯤꯃꯣꯜ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯕꯣꯕꯣ ꯑꯩ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯑꯩꯒꯤꯁꯨ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯁꯨ ꯊꯣꯏ ꯕꯣꯕꯣ ꯑꯩ ꯂꯥꯛꯑꯦ ꯕꯣꯕꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ ꯕꯣꯕꯣꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯍꯜꯂꯒ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝꯗꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯃꯧꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯄꯦꯟꯅꯕ ꯇꯧꯔꯗꯣꯏꯅꯤ ꯏꯃꯥ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥ ꯅꯁꯥ ꯉꯝꯗꯦꯗꯤ ꯍꯥꯏ ꯀꯌꯥꯝ ꯀꯟꯅꯕꯨ ꯉꯝꯗ꯭ꯔꯤꯅꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯤ ꯁꯅꯥꯔꯩꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯅꯍꯥꯟꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯒꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯕꯦꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯏꯃꯥ ꯏꯁꯥ ꯌꯥꯝ ꯐꯔꯦꯗ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯏꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯄꯦꯜꯂꯦ ꯌꯨꯝ ꯆꯥꯎꯈ꯭ꯔꯕꯁꯤꯗ ꯏꯇꯣꯝꯇ ꯇꯔꯛ ꯂꯩꯕꯁꯦ
ꯀꯌꯥꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯏꯕꯦꯆꯥ ꯂꯩꯔꯝꯕꯅ ꯑꯩ ꯑꯁꯨꯝꯅꯁꯨ ꯂꯩꯕꯅꯤ ꯏꯕꯦꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕꯨ ꯍꯤꯡꯂꯝꯃꯔꯣꯏ ꯏꯆꯥ ꯄꯣꯛꯑꯦ ꯀꯥꯟꯅꯗꯦ ꯏꯅꯥꯛꯇ ꯂꯩꯇꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯆꯦꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯔꯣꯏ ꯏꯃꯥ ꯅꯃꯧꯕꯨꯁꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦꯗ ꯏꯃꯥ ꯑꯩ ꯏꯕꯦꯆꯥ ꯍꯣꯏꯔꯣꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯅꯆꯥꯅꯨꯄꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯌꯨ ꯏꯃꯥ ꯑꯋꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯁꯤꯗꯒꯤꯗꯤ ꯁꯅꯥꯔꯩ ꯏꯕꯦꯆꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯏꯅꯝꯃ ꯏꯕꯦꯆꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯅꯤꯌꯦ ꯅꯪꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯍꯥꯏ ꯁꯦ ꯉꯥꯅꯦ ꯑꯥꯗꯒꯤ ꯄꯨꯔꯛꯄꯅꯤ ꯊꯣꯡꯂꯒ ꯆꯥꯔꯣ ꯍꯣꯏ ꯏꯅꯝꯃ ꯉꯔꯥꯡꯗꯁꯨ ꯊꯣꯡꯂꯒ ꯆꯥꯏ ꯉꯁꯤꯃꯨꯛ ꯆꯥꯗꯧꯔꯕ ꯑꯗꯣ ꯏꯅꯝꯃ ꯏꯃꯥꯕꯣꯛꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯌꯥꯝ ꯐꯔꯕꯅꯤ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯌꯥꯝ ꯁꯤꯕꯗꯣ ꯁꯤꯗ꯭ꯔꯕꯅꯤ ꯊꯕꯛꯀꯁꯦ ꯌꯥꯝ ꯇꯧꯔꯕꯅꯤ ꯃꯥꯒꯤ ꯑꯉꯝꯕꯗꯣ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯏꯕꯦꯆꯥꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯁꯅꯥꯔꯩꯗ ꯇꯝꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ 이비사, 낭나다 이니기 만학다 레르버세 ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯩꯁꯨ 이마기 ꯃꯇꯧꯁꯤꯗ ꯂꯩꯕ ꯇꯟꯗꯅ ꯍꯦꯛ 이밤ꯗ ꯂꯩꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯁꯨ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯗꯩꯗꯤ ꯑꯗꯨꯃꯛ ꯂꯩꯔꯗꯣꯏꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯒꯦ ꯍꯌꯦꯡꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ ꯅꯪꯉꯣꯟꯗ ꯍꯪꯗꯧꯕ ꯋꯥꯒ ꯌꯥꯝ ꯂꯩꯔꯤꯀꯣ ꯍꯣꯏꯅꯃ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯦ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯖꯩ ꯅꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ 이항 항람바도 마사 마마우 마수 레레바다 이탄 탈리 마시나 아할 오실락라비 사키 아두기 마틱 얌 하라우자람미 또엄마나 마 에코이다 서우세 ป้อม 따이고 까리 빠옹 하이리시보 까리 빠옹 노이바 나는 따리보 마닝가이게 제비자가 강내하이 오 아도는다나 마나 욤빨시 하이바야디세 아이나 솜다 아토오빠마 하이나나바 시리 파레두디 하이잉 했다 ꯑꯩꯈꯣꯏ ꯍꯨꯝ ꯆꯠꯇꯨꯅꯅꯦ ꯍꯥꯏꯔꯨꯒꯦ ꯀꯅꯥꯅꯣ ꯏꯃꯥ ꯍꯥꯏꯔꯨꯔꯤꯁꯤꯕꯣ ꯍꯥꯏ ꯀꯅꯥꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ 이비사가 ꯈꯪꯅꯩ ꯍꯥꯏꯅꯦ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅꯅꯦ ꯏꯃꯧ ꯍꯥꯏꯔꯨꯔꯅꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯅꯍꯥꯟꯅꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯕꯅꯤ ꯑꯗꯣ ꯇꯣꯝꯕ ꯅꯪꯒꯤꯗꯃꯛꯇ ꯀꯝꯗꯧꯔꯤ ꯇꯥꯆꯧ ꯌꯥꯅꯕ ꯁꯤꯜꯂꯤ ꯐꯩ ꯁꯦꯜ ꯊꯨꯝ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯉꯥꯎꯁꯤꯟꯅꯗꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯊꯣꯛꯎꯕꯗꯣ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯍꯥꯟꯅ ꯂꯩꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣꯁꯦ ꯌꯥꯅꯤꯗ ꯑꯩꯁꯨ ꯐꯪꯂꯤꯕꯁꯤꯅ ꯀꯣꯟꯅꯩ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯗ ꯇꯥꯆꯧ ꯐꯩ ꯍꯩꯁꯤꯡꯅ ꯁꯦꯜꯗꯣ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯇꯝ ꯉꯥꯎꯁꯤꯟꯅꯕꯗ ꯀꯔꯤꯝ ꯀꯥꯟꯅꯕ ꯐꯪꯉꯣꯏꯀꯣ ꯏꯁꯥ ꯃꯥꯡꯖꯕ ꯅꯠꯇꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯦꯝꯃꯅ 이비사 ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯅꯔꯝꯃꯤ ꯄꯨꯝꯅꯃꯛꯁꯨ ꯍꯔꯥꯎ ꯌꯥꯅꯔꯦ ꯁꯥꯈꯤꯅ ꯃꯧ 이ꯃꯧ ꯍꯥꯏ 이ꯃꯧ 이베마 이비사 루홍ꯅꯅꯤ 하이리부시보 숨라브로 ꯆꯨꯝꯃꯦꯃ ꯑꯣ ꯐꯩ ꯋꯥꯖꯔꯕ ꯏꯆꯥꯅꯤ 마기냐 루홍마다 ꯆꯪꯒꯗꯕ ꯂꯣꯏꯅ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ 이사 ꯁꯛꯅ 루홍니 하요 ꯑꯩꯁꯦ ꯈꯣꯡ ꯈꯨꯠꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯠꯂꯨ ꯅꯈꯨꯔꯥꯗꯣ ꯀꯧꯔꯨꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯣꯏꯃ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯀꯨꯃꯥꯔꯕꯨ ꯀꯧꯔꯨꯔꯦ 이비사ꯁꯨ ꯂꯥꯛꯏ ꯏꯇꯩꯃ ꯅꯅꯧꯕ ꯀꯧꯕ꯭ꯔꯥ ꯌꯦꯡꯉꯣꯏ 이비사 루홍ꯂꯅꯤ ꯍꯥꯏ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯀꯅꯤ ꯁꯤꯗ ꯅꯣꯏ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯋꯥ ꯉꯥꯡꯂꯅꯨ 이비사ꯅ ꯑꯩꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ 이비사ꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯒꯤ ꯏꯆꯥ ꯁꯛꯅ ꯂꯩꯔꯕꯤ ꯏꯆꯥ 이비사ꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯔꯤ 이비사ꯅ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ 이마ꯕꯣ 이때이모 ꯍꯣꯏ 이베모 ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯖꯔꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ 이비사ꯕꯨ ꯃꯆꯥ ꯁꯛꯅ ꯂꯨꯍꯣꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯀꯣꯏꯁꯦꯟ ꯆꯦꯜꯂꯝꯕ ꯋꯥꯈꯣꯟ ꯁꯤꯔꯛꯀꯅꯤ ꯃꯇꯥꯒꯨꯝ ꯍꯧꯖꯤꯛꯇꯤ ꯆꯦꯟꯗ꯭ꯔꯦ ꯁꯥꯈꯤ ꯎꯕꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡꯁꯨ ꯑꯍꯜꯁꯨ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯁꯥꯈꯤꯁꯨ ꯀꯅꯥꯗꯁꯨ ꯊꯧꯗꯥꯗ꯭ꯔꯦ ꯂꯥꯛꯂꯤꯕ ꯃꯤ ꯊꯦꯡꯅꯕ ꯃꯤ ꯍꯔꯥꯎ ꯀꯧꯉꯥꯡ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯃꯣꯒꯤ ꯁꯦꯕꯥꯗ ꯁꯥꯈꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯃꯆꯥꯅ ꯃꯅꯥꯛꯇ ꯂꯦꯡꯗ ꯂꯩꯕ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯁꯥꯈꯤ ꯍꯔꯥꯎꯖꯩ ꯃꯁꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯋꯥꯕꯁꯨ ꯀꯥꯎꯊꯣꯛꯏ ꯑꯁꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯑꯍꯜ ꯑꯣꯏꯔꯕꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯁꯣꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯃꯃꯧ ꯃꯁꯨꯒꯤ ꯃꯇꯧ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯕ ꯑꯁꯤ